Kanto Sabalda Kuki na yung may taki ba mafamsingdagi meter yang kay muksa khatlaga Manipuri commando team ani lehenkhre mai kai amadana CRPF na ngakhan gadawri hairi nangasing justice thibana te nagagi mafamdagi Kuki sing loina Tanthokke tawbani committee on tribal unity Ziri lambida lakwa truck sing dagi sel khairi sen khahen dana bakhangalaba so aduma khairi Imphal Dimapur lambi da su gari sing ningthina satpa yadaba marakta Imphal Jiribam lambi su fiyam sadabagi awaba mayok na ringay da lambi asida satliba driver sing Khutlaipaibasingna namduna sen khaibagi saitheng amuk nangli Jiribam dagi security convoy na ngak selaga purakliba truck driver sing Khutlaipaibasingna lambi asige tongan Mafamsingdagi gari sing dagi sel khaibagi thabuk sing sathari Jiri lambi da pot puraga lakwa gari sing dagi Khutlaipaibasingna security convoy na ngak selaga laklaba su asyeng batanza yang laga gari driver sing dagi namduna sen lauri Gari sing adu da purakpa pot kena bagi matung ina Khutlaipaibasingna loba senfam su kena pau gili khun sing na phongdorak bagi matung ina Jiribam lambi gi none nungba kai mai nungkau oinam long kai fundai na sing bayaw na tongan ba Mafamsingdagi convoy marakta lakpa gari sing dagi aseng batansa yeng duna namduna sel lauri hairi NSRDCL gi matam sana lambi sing ningthina semjin dabagi lambi fatabagi awaba kaya mayok na dana tumpham safon khangdana lambi asida Manipuri miyam gi sana thakna polam sing pusilakpagi thabuk tawriba driver sing da mafam kaya da tongan ba Khutlaipaibasingna namdana amuk sen khaibagi awaba mayok na ri Khutlaipaibasing aduna khairiba senpham sing adugi receipt na sing bapide amasung akakna ba senpham asuk piga dabani haide adubo pot sai thanna yawu gari sing dagi purakpa polam sing khena bagi matung ina yamdrabada lupa lising ahum dagi lising tara phawbagi manung da lauri polam khardari masidagi hena lawbasu yauri hairi rims ki MBBS ki seat samaga kunga manga dagi na sami yang khaide hengalagani lampen pata lairba rims te academic year 2026-27 dagi hauraduna sahi gi oina MBBS ki seat masing samaga kun manga lairakki padu sami yang khaide hengat pada National Medical Commission NMC na ayaba birakle haina institute asigi cherol amana phongdorakle Yar ani hat kraba tungda ukrul da pak sana thiba humbagi thabuk cha thakre sayora segi haugalak pada ukrul district ki nungsangkhong da Assam Rifles ki personnel ani ambush tawduna hat kraba tungda security force na pak sana operation sa thon chena musing thiba humbagi thabuk cha thaba hokre Assam Rifles border security force amasung Manipuri police ki apunba operation adu hokhiba irai numit ki nungsangkhong area da sa thaba hokhibani hokhiba July 3 ta Assam Rifles ki warrant officer Balwan Singha amasung Habildar CM Singha Khutlaipaibasingna militant singna nungsangkhong area da AR gi convoy ta nongmai kapsilakpagi thokdokta sikhi Assam Rifles ki matung ina security sing apun batim asina mi ta Mafamsingda militant sing aduna sathok sasen tawramba yai khanba lambi sing amasung akoi bada lairiba umang sing da thiba humbagi thawuk sa thatuna mafam adugi attacker sing lotuna thamlamba khusu khulai sing thiba ga loina na mafam adu da lairiba miyo sing asoi angam thokna ba operation sa thaba hokibani extra thaglakpa posta Assam Rifles na high operation adu security force sing na lamdam asida lo order ngak na ba masung ambush adu da scenery ba sing sairak wi duna sumba well phangana ba chathabani hairi marak asta NNCN IM na thodok adu da makhoi yaw bagi wafam leite haina phongdora crash role amada NNCN IM na hai thodok adu da makhoi yaw ba leite makhoina center ga tawnari ba ceasefire agreement gi kanglon sing amasung sathari ba peace process asibo makhoina ikai khumna na ba chali sathari ba wari sana bagi khongthang asisu ka henna ba silakpa thawong kudimak lup asina yaba ngamloi amasung stakeholder pumna mak ing tapa amasung tangbulai ta ba fiwam hanjil hana ba hona ba da daita khangna thabuk tawmina si hairi Jahasta attack torokpadagi US na Iran di air strike tawkhre Iran na su Arab state sing da khut hankhre Samudra gi akhuba lambi Strait of Hormuz ta Iranian force na jahasa ma attack torokra matung danga si angan ba United States military ni Iran gi mafam kaya da kan ba air strike tawkhre Iran na su Gulf Arab state sing da leiba US ki target sing da aerial attack tawkhre hari hadak ceasefire kai duna kan kuthokna ba haurakpa asin haukhiba February 19 dagi thokiba lan asi laikhai ta na loisinna ba hotna ba da wa kai kadra haina signary thaw amasung natural gas hondokna bagi yamna maru oiba lambi asina Iran na makhoi gini haina claim tawduna jahas singdagi tax launa ba honarakpa maram na wari sana bada yamna sarak sahingna bu oiri US military central command na phongdora kibagi matung ina ngasi Iran gi target chamaga ni fu romda air strike tawki hairi operation adu da Iran gi missile amasung drone launch tawfam ammunition paifam communication equipment amasung atai site sing yauki haina Setcom na phongdoki Iran na su Bahrain Kuwait Qatar Oman amasung Jordan yauna mafam kaya US military gi target sing the aerial attack tawki hairi Nemsa ki gena CM gi mathakta overrule tawraga laibana misam hat ki bagi asumba oil puthokpa ngamdabani purinima
Deputy Chief Minister Nemsaki Gena Chief Minister ki mathak to overrule tawduna laibana micham miyam hat ki bagi asum well puthokpa ngamkhidabani haina Ragailong Women Society ki President Purnima Palmai na phungdokre wafam ase amuko amopa poirai leimaron kohar amadi MSF ki milyang makhada Ragailong thawbai paikai Ragailong Women Society Ragailong Youth Clubs ta sindona Ragailong Community Hall da pangthokki wakat mifam da phungdokhibani mahna makhata na hai chari basa ka si afafata gi wakal khan mangamnabani miyam gi lusingbu oina lengak pa hitrabadi lengak leirubi ki kana balaite tamtirba mihat kaya asi gi asum well puthokpa ngamdaba haibasi lengak ki ason bani miyam gi mihut nakhoi na miyam gi afafata khan mangamdrabadi nakhoi leirubana kannaba leitre naga taruk ki mihata senabani haina fariba mi ani asi miyam da utchai bani ta sengna senaba mi di phadri lengak non da Kuki losing basing na hairak pakaktam induna yelho purup sing da namsin duna thambani nemsaki gena overrule tawduna laibna asumba well puthokpa ngamdaba asi tungi khandaba hojika ki khanba wakhaloni makhata na miyam gi losing bu oige hairabadi miyam gi apam basu tabiyo madu oirabadi haina ruba tawduna mahakbu sagutkani maduna taduna hojik lairiba lusing basing asina makhata na asumna lairaga amuk hanna makhoibu mihat ohelabadi misam miyam hen awab oiragani hairi amaromda thorom aduga mari leina amuko gi president Sanjoy Sorokhaibam nahai su amadi nansu da lairiba Kuki militant singda America Israel amadi India na khulai kaya pi thaduna mapung phana training ga loina na sangsilak pal lalong kaya na lamdam asi kangkhong se hele mihat mipun kaya bo Central Security Force sing na yengtuna leiba tha hongi manungda loisinba yaba irang asibu sahi ong hela pawada loisindana thamba asina kunai asida hingliba miyambu wabana khamthengan bani adum oinamak Indiana khangadabadi Manipuri asi yelho purup singna sahi lisang sinna ngak senduna lakhiba lamdam amani makhata nasu ngakhigani Chief Minister amadi Cabinet Minister masa gi mathok masak khangna thabuk tau Laima kung singmang amasung kanto sabal gi akoi bedalai riba Central Force lautok laga State Force thamgadabani Laima kung singmang amasung kanto sabal gi akoi Mafamsingdagi riba Central Force sing asida thajaba leitabana makhoi bulautok laga ngaksen bagi thabuk State Force sinagadabani haina kurkul mandap yumpham relief camp gi coordinator RK Sana halna phongdorakli ngasi relief camp asida pangthokhi pawgi mifam RK Sana na mathaki wafam asi phongdokra duna mahak na hai ngarang Kuki singna mai thakhiba yum sing adugi manak nakna army gi asoba camp ama leiribani army camp manakta sangsilaktuna yum mai tharakpa asina maram oirga army na ngak sileba asida miyam na thajaba leite state asida thokliba irang asida yangkai ga taret suba mountain division gi maikai ga division asina kon Mafamsingda kari su thokhan loi haina thajaba piduna lakhibani yum mai thar loi haina yum da leiba pochai amata lauthok handana laklaga ngarang nungthin pobop ta mai tharamba aduna maram oirga army da thamliba thajaba se leitre amarom da ngarang yum mai tharamba adu da chenaba miyoi ani gi photo viral oirakhiba adu leimakhung area da leiba Kuki nate atopadagi lakpa Kuki terrorist oiramba yabagi singnaba lai haike amaromda kanto sabal gi yum taruk mai thakiba thodok aduga mari leinana ngasi sekmai gi MLA Haikam Dingo Imphal West DCSP amadi Imphal West Police ki makok thongbo officer sing laktuna mafam adugi security gi phibam yengsin thre loinana Kuki singna yum mai thabadagi awawa taraba imungi miyoi sing amadi laikai gi Maira bai bising MLA DCSP Army officer sing ga loinana mifam amasu pangthoki mifam aduda kari wareb lawki bage haibadu gi chapsaba pau phangde